Manipur violence da thokiba ref mother amasung ningkhairaba justice system da MP Bimolda karigidamak wa ngangdabano haina Kuki National Organization gi spokesperson Sailen Haokip na phongdorakli Anan Khun Da Asiba chang ama leiramde ngasi ayu anganbada Chandel district ki manung chanba chakpi karong police station na konba Anan Khun gi khulda lambi gi nakalda nupa ama siraga leiramde Asiba chang adu ngasi ayu walking chatpa mioi khara da thengnarakibani leikidraba nupa adu gi maming WS Lungwar Kungamari apokpa WS Benjamin kawi mahak lamfau charu khulda leibani mahak matau karamna sikhibano haiba chapchana khangbangam dri adubu mioi kharana di mayai ka bachinja ka hena charubadagi siba oigani hairi police na sibak chang lokhutkhre hairi wal phone huran ba ama khoiramin kaithel da tha ama chupna waishitna bachairak pikre ngasi ayu pung 10 makhairom tarakpada CTPS ki head constable irungbam ojitna luchingma team amana kanglagi nongchup thangba gate ta osigi mieng makhada achat awok sing check tobada chingna ningai oiba mongda lakhiba Kiamgai mamang lekai dagi khulakpam Nausat Elias Boy Kungataru apokpa MD Salam Koba naha ama khamduna check tobada mahak na huralakpa mobile phone amaga kona na fare hairi thaudo sigi matangda case ama lokhatpagal doina na mari leinaba court ta charge sheet ngasi mak thangatpadagi mahak pu khoiraman kaithel da tha ama chupna waishit na bachairak pikre hairi irang asi hena mai chuna bohona bani Shiva Sena Manipur Manipur da thokliba irang asigi matangda People's Union for Civil Liberties PUCL na thokliba Independence People's Tribunal report asi yumfam yawdaba hena maichu na bahona bani haina Shiva Sena Manipur Pradesh ki maikai digi yaningdaba phongdorokpaga loinana miyam dalale haijagadabani haina demand tarokli ngasi babu parada leiba party asigi office ta pangthokiba paugi mifam amada Shiva Sena Manipur State Unit ki President M Tombina Hai Kumja 2023 gi May 3 da Churchanpur gi Haurakhiba irang asi matau karamna haurakibano haibasi miyamna khangduna leiraba wafam ni miyamna khangduna leiraba wafam asibuna thairamlaga aranbada yumfam oiba report ama fonglakpasi condemn tawi haiki amaromda Guwahati da pangthokadariba Bhupen Hazarika gi chama suba mapo kumon thoramda Prime Minister Saruk Yabalakani haribasi taramna ui adubu Prime Minister gi Guwahati gi khongchat asige iroina na Manipur da su lakpiduna state asigi irang asibu mapung phaba waroisin ama purakna ba thorang lokhot haning bagi apamba su phongdokhi highway animak thingjillagani committee Directorate of Handloom and Handicraft Manipur Travel Development and Cooperation Amadi Manipur Travel Indigenous Farmers Committee ga MOU khuyek pina duna yana ki wafam sing chayol amagi manungda thabak ta onthok trabadi National Highway Imphal Jiribam amasung Imphal Dimapur thingjinba yauna tongan bakan makhongjang sangsilagani haina Manipur Travel Indigenous Farmers Committee gi maikai digi phongdokre Manipur Press Club ta ngasi pangthok khiba pawmisinga unabada committee asigi State President R.A. Fernandez na hai MOU khuyek pinariba kumja 2016-17 ta tongan district singi project director amadi committee asigi president yauna khuyek pinakibani MOU aduda handloom and handicrafts ka mari leinaba sing chingi khulsingda pothok hena puthokna bagi pandamda taunakibani Inakiba sing pumba pigini haina yanakiba chahi tara surakle adubu hojik fawba pithoktana leiri mari leinaba loisang singda chatuna unakiba kaya leikre adubu hojik fawba pithokpadi mami tadri maramaduna MOU da yaukiba sing chayolasigi manungda thabakta onthoktrabadi lakliba tha asidagi Imphal Dimapur lambi Imphal Jiribam lambi yauna tongan state highway singda makal kayagi agitation chathaba horagani haina sumahana makhatana phongdokhi KIA na ba moda leiba Myanmar hunta ga toba base ama khudum chansinkre Kachin Independence Army KIA na Kachin State ki bamoda laiba Myanmar Military Hunchagi number 236 Light Infantry Battalion khudum chansinkre hari KIA ki wangang loi Colonel Naubu na Military Hunchagi number 236 Light Infantry Battalion khudum chansinduna lemhauriba hunchalan mising mapung phana takthokhinaba thorang tawre hari Haukiba December dagi KIA amasung mapang singna bamo loksinabagi damak military hunchagi lan misinga akan mamongda khuthokna duna laki Tha asigi amada huntagi mateng pangnaba lanmi sing tawno sida thunglakrabasu KIA gi lanmi sing mapung phana tek chathaduna tha asigi kungamanga da ba moda leiba military huntagi battalion asi loksin mangam khibani KIA amasung military hunta army gi marakta khuthokna khibadu da military huntagi lanmi yamdrabada yankhai rom siram lagani haina su Colonel Nobuna phongdokre social media da paksana thadurakiba video amada ba moda leiba military huntagi battalion manakta hunta lanmi gi asi bhakchang nipan taduna leibagi saktam sing uki pro military social media account sing na thadurokpa warol amada military hunta lanmi sing na KIA na khudum chansiliba battalion asi bungak thokna bagi damak drone sizinaduna KIA gi mathakta landar khi hai KIA na hujik fawbada bamo airport artillery battalion 366 tank battalion 5014 light infantry battalion 236 amasung outpost kaya marum khudum chansin bangam khibagal loina na Kachin state lariba town taragamari su makhoi gi makhada thamle hai si bahangba lakhiba Bihar gi minister miyam na tanakre haukiba chayolda lambi accident amada sikiba mioi mapan gi imung manung singda si bahangba lakhiba Bihar gi rural development minister
Sarwanta Kumar sauraba khunjasina attack tawkhre amasung tanakre mafamdugi MLA amaga loinana minister aduna yumsagaisagi ayukta laikhidrabasingi imung manungsingda awaba fongdoknaba Yogipur Malawan Khunda laki makoina thunglakibagi minute kharagi matung yamlaba khunjasing changlaki amasung minister aduna matam thengna lakibada sauduna mahakpu koisinki politicians sing laikhidrabasingi imung manungsingda kariguma minungsi amada utte amasung hojik faubada compensation amata pibide haina miyamna haiki Masigi matangda sauraba khunjasing aduna politician aduda attack tawnaba honaki adubu aso apan amata thoktuna nan thoktuna chenki adu moinamak thawdo aduda minister ki bodyguard adudi soki mahak Hilsa subdivision hospital da pukhatuna hojik laikanari politician sing aduna makhoigi convoy da chenkhiba aduda khunjasing na kilometer amarom tanaki mamai thangda police na miyam adu tankhai ki amasung mafam aduda security ki thawrang khanki Jaltal Daliu Wangang Loi Dananjoy Bena politician adugi thabak khutau aduda maru oina miyamna saukhibani haiki Prasanta Kishore na su Nitish Kumar na lutingba government chairaduna thawdo adugi matangda pendaba phongdoki Nitish Kumar government na mahiroi sing Anganwadi amasung asa workers sing furi haidi landslide ta machin mana umari sikre Jammu and Kashmir da Vaishno Devi Temple trek ta August 16 da thokiba chauba laibak ningkhaibagi thawdo aduda Rajasthan dagi imung amadagi businessman machimana umari sikre laikhidraba sing Arvind Kuntragamanga Anil Nifugahumdoi Gazanan Kuntraganithoi amasung Sandeep Kuntragamanga Araf Kumari Temple manakta laibak pokpagi numiungba matungda ningkhai rakhiba nungjau sing amasung yamlaba laibak na nansinkhibani makhoi emari mak Rajasthan da makhoi gi locality sing da yamna fazana sakhanghnaraba businessman singni India da nuclear bomb thadagadabani haina iramkhre America gi Minneapolis city gi manung chana laiba Catholic school amada mahiroi singna lai khurumlingai manungda nongmai kapsinduna mahiroi ani hatkiba mioi aduna sijinnaramba nongmaida India da nuclear bomb thadagadabani amadi Israel mapung fana loisingadabani haina iramba thengnakhre hairi chahi kunngahumdoi rom khakta ngariba Robin Wetchman kauba mioi asina Catholic school da nongmai kapsinduna landabada angang ani sikhibaga loinana Taraga tarit lomna chauna so apan nangkhibani school aduda attack chatharaba matungda masa mathanta adumak nongmai kapsinduna mahak sijakhibani hairi Robin Wetchman hariba mioi asi transgender amani handak Donald Trump na America da lariba transgender singi right Lokthok pikiba adugi matangdagi ningba kaikiba misak amani hairi Social media Instagram da divorce pikiba Dubai gi Rajkumari Sekha Mehra France ki maming leraba rapper Montanaga engage tawkhre Social media Instagram da divorce pikiba Dubai gi Rajkumari Sekha Mehra France ki maming leraba rapper Montanaga against tawkhre haina akanba mawngda viral oirakre ningsingba yabadi Dubai gi ningthau Mohammed bin Rashida bu Instagram gi mateng lauduna hundok piram khibani Dubai gi Rajkumari Sekha Mehra France ki maming leiraba rapper Montana makhoi ani chahi asigi haukiba jun thada Paris ta pangthokpa fashion week amada sakhang maikhang nakibaga loinana punsilu pun semnabagi wari sanarakibani panba yabadi Dubai gi Rajkumari Sekha Mehra mahaki mapureba Mohammed bin Rashid pu Instagram da divorce pibada ikhiba wai sing malem sinba thungna viral oikhibani loinana malem gi nupi kayana Sekha Mehra bu kham thengna thagatpa phongdoklakibani Sekha Rashid ki kaina world aduda mapuroiba Mohammed bin da Instagram gi kuthangda dear husband nahak atopa mioi singa busy yamna oina leiriba maramna nahaka divorce tawnabagi waref lawre checksina leibiu haina iramlaba matungna matam chuppagi oina mapuroiba Mohammed bin ga kaina khibani mahaka kaina raba matungda Dubai gi Rajkumari Sekha Maharana divorce kowa perfume amasu puthorakkibada malemgi mioi singna yamna pamna leinaki haibagi report ama leiki hojik Paris ta leiribi Dubai gi Rajkumari Sekha Mehra gi luhongmigi matam lauthorokpa leitri adumak pothuba matamda France ki maming leiraba rapper Montanaga luhonglaga yai haina phongdorakli ningsingba yabadi Dubai gi Rajkumari Sekha Mehra malemgi thauna leibi nupi singi manungda singthana kibi nupi amani masagi phangpham thokpa right Fanglaktabadagi mapureba Mohammed bin ga akiba leitana divorce tawkhibani hairi Russiana spy base Kaliningrad lamda sagalakre NATO gi leibak singna khanaba miyeng thamba ngamnabagi pandamda Russiana Kaliningrad hariba lam asida khanaba spy gi base ama sagalakpadagi NATO gi leibak sing kham thengnami paiba puknakre hairi First Post ki report asigi matung ina Poland amadi Lithuania hariba leiba ani asigi marakta leriba Kaliningrad hariba lam asi Russia amadi NATO leibak singi oina geopolitics ki oina yamna maruiba lam amani Kaliningrad lam control tawba ngamba leibak aduna nageta leriba leibak sing laksinaba honabada chawna mateng pangani maram aduna Kaliningrad hariba lam asi Russia amadi NATO gi leibak singna makhoigi khuwam nungda thamnaba honarakpani masina maram oiraga Russia amadi NATO gi marakta lan tholakpa fawba yai hairi Greenland lausinabagi damak leingak thugainaba Trump na honare report
Greenland ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛ ꯊꯨꯒꯥꯏꯅꯕ ꯇ꯭ꯔꯝꯞꯅ ꯍꯣꯠꯅꯔꯦ ꯍꯥꯏꯅ ꯗꯦꯟꯃꯥꯔꯛꯅ ꯆꯥꯎꯅ ꯃꯔꯥꯜ ꯁꯤꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯧ ꯀꯔꯝꯅ ꯒ꯭ꯔꯤꯟꯂꯦꯟꯗꯕꯨ ꯂꯧꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯔꯣꯟꯕ ꯂꯥꯜꯂꯣꯡ ꯀꯌꯥ ꯑꯃꯦꯔꯤꯀꯥꯅ ꯌꯥꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯃꯁꯥꯃꯛꯅ ꯒ꯭ꯔꯤꯟꯂꯦꯟꯗ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯅ ꯆꯥꯎꯅ ꯑꯀꯤ-ꯑꯈꯪ ꯄꯤꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯒ꯭ꯔꯤꯟꯂꯦꯟꯗ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯈꯥꯅꯤꯒꯤ ꯄꯣꯠꯂꯝꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ, ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯨꯞꯅꯒꯤ ꯃꯤꯑꯣꯏ 53,000 ꯔꯣꯝ ꯈꯛꯇ ꯂꯩꯕꯅꯤ꯫ ꯒ꯭ꯔꯤꯟꯂꯦꯟꯗ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯗꯦꯟꯃꯥꯔꯛꯀꯤ ꯁꯦꯃꯤ-ꯑꯣꯇꯣꯅꯣꯃꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯝ ꯑꯃꯅꯤ꯫ ꯂꯝ ꯑꯁꯤ ꯑꯃꯦꯔꯤꯀꯥꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫